अहानबदा मरुइबा पाउ पिजरी लमजिंगबा ग्रुप की अहुमलक सुबा मपोक कुमोन थौराम सिटी कन्वेंशन दा पांगथोकली टोम टीवी केबल नेटवर्क मिनिस्टर के श्यामना लॉन्च तौख्रे मिनिस्टर एन बिरेन कराम श्याम टी श्याम कुमार यावना एमएलए कया ngasi tongan tongan ba pungpham da Delhi da paisinakhre amadi July manga fawgi manungda appointment letter pidrabadi chingi district singda blockade yauna khongjang kaya sangsilagani haina laingakta warning taukhre Times of Manipur News meeting Tv Pm Manipuri ARUNBALA Taram Oksari Houzik Fawgi Maruiba Pausing Miam the Sandokna Bizari Lamdam Masigi Mating Laiba Nahasing Napunsinduna Semkiba Lamjingba Group ki Ahum Suba Foundation Day Ngasi Palace Compound Laiba City Convention Hall da Ngasi Pangthokli Kevin PD Minister Karam Siam Kurai Kendrogi MLA L Susindro Lamjingba Group ki Director Waikom Herozid Amadi Group Asigi Chairman Sanasim Zeki Mangangna Mathangsina Chief Guest of Honor Amadi President Oike Thoram Aduga Mari Lainana Tom TV Cable Network Chief Guest Oikiba Minister Karam Siam na Hongnabi Matung Inna launch Toki Thoram Aduda Chief Guest ki Warol Firaduna Minister Karam Siamna Lamjingba Group Asi Ngasidi Tomthin Nganba Group Ama Oire Ahanbada Staff Kharakak Lairamba Adu Ngasidi Staff Masing Lising Amagachani Laiduna Lamdam Asigi Laik Laisu Hairaba Thabak Phangriba Naha Kaya Thabak Pibangamle Haiki Mahaknam Haiki Houzi Group Asigi Tongan ba Department Kulumdoi Hangdoktuna Miyamgi Seba Tauri Haiki Ngasi Lamjingba Group na Sibogi Stage Lai se Maroina Kathok Haiba Potki Mami Maina Tab Ui Men Lamjingba gi Mai Pakoti Kathok Podunel Aduga Yamna transferent Laina Tabak Singji Taurakpa Aduga Yamna leverage Oibagi Mami Matai Adi Paisaduna Tabak Adukak Taugadamane Haibagi Wakalunda Nataba Lamjingba Group se Manipurgi Kunaida Yamna Mangjin Taba Prazagi Tataba Sagat Payaba Adumo Adi group Ama Ohendabaya de Haibagi Wakalunda Laibiriba stop listening amaga Sanigi contribution Habase management Kamuna Kaidunga de Sukopum Tokte Aduna good management lay Badagi Lamjingba Group Mai Pakpani Ishorna Su Tojan Biboishino Hena Mai Paklako Thauram Adugi President Oikiba Lamjingba Group ki Chairman Sanasam Zeki Mangangna Lamjingba Group na Makhatana Lamdam Asigi Miyam gi Seba Tawang Amna Ba Honabada Lamdam Asigi Miyam na Pukning Thogapiu Haiki Tension Jarakpada upcoming project koi hotel and resort private limited the hotel si koi almost construction finish amadi ngasagi interior gi waxi ma lotion jaraga next year gi before Sangai festival ahead ta koi launch tongna plan lejare aduduna hairwasigi tang da haidi mayamna akoina haidi luxury oiba food habit aduga party gi oiba lifestyle sing se akoina hairiba 5-star level gi oiba sugumba develop toroko sida hairiba khudong chabasi mayam da dum pijage habsi man thamjage loyan hospital da koi haidi hana ari yamna liraga holamaba akoigi langor view charitable clinic si koi Lamjingba group na acquire tawjaraba matungda Lamjingba Hospital and Medical Research Institute haidana koi re-acquire tawraga masi koi functional oina lakliba August gi haujaragani aduna haiba sidasu akoina ato-atopada lairiba healthcare gi industry jidagi kitang top na koi first IoT based healthcare hospital in entire Northeast oigane khalle adumba sumba projecting lairi loyan na koi haiba sida Lying Matamda, Hadi scheme Krazum Tolkani Hadi Hana Hadi health insurance policy lady ado insurance Makti Equigueba company like Tabnina Quina scheme when a Siamaga Harusida Quina Peke Siamaga Yamna Hadi Lyre the Bati the Na Chapman among the quick treatment of Bugi Yamna Pesha Sang the affordable. Thauram Adugi Saruk Ama Oina foreign delegate saying Amadi Group Asigi Director saying Kudol Tamba Group Asigi Makhada Laiba Company Division Singi Technical Session Pangtok Pagaloina Sahi Asigi Oiba Stakeholders Sing Yauna Company Division Singi Award Yantokani Hairi Lamdam Asigi Miyamna Lon Nangangarambadagi Ngasidi
Chief Minister N Birena Luchingba BJP ki sungsinaba laingak asigi manungda luchingba sinanabagi lalong kankhalakle haina fong nangangnaba horakle oirakliba irang asina laitana phamba ngamdraba Chief Minister N Biren Cabinet PD Minister Karam Syam Horticulture Minister T.S. Syam Kumar yauna MLA kayasu ngasi tongan ba pungphamda Delhi da paisinkhre Tom TV na fangba pawgi matung inadi Chief Minister N Biren ngasi nungthil Delhi da chatki aduga Cabinet PD Minister Karam Syam Horticulture Minister T.S. Syam Kumar MLA Olukoi Khetri Bira K Rubindro Haikam Dingo Saitraberta Thoksom Sorokhaibam Rajen Amadi Sanasam Bira tongan ba pungphamda ngasi Delhi da chatkibani hai panba yabadi laingak asida yauriba Cabinet Minister yauna MLA kaya Delhi da luchingba sinanaba camp tawduna lairibani nahan Chief Minister na kaukhiba laingak paiminariba Minister MLA Singi oiba Mifam mapung phadabagi matam kaktana yaithokraba matungda ngarang Cabinet Minister Singh masing sudana Cabinet mifam pangthuktuna waref kaya laukiba laikhrabani lakliba July gi manga fawgi manungda kumja lising ani tara humdoi gi police constable da khallaba candidate lising ani gi appointment letter pidaba thoklabadi singi mafam kaya da makhal makha kaya gi khongjang sangsilagani haina Ukhrul district candidate Thorai sang muibana laingak ta section wa thamkre DPC ki form lauthokrabasu ngasi fawbada appointment letter pithoktana leibagi mayokta ngasi kai sampa laimajam laikai community hall da candidate singna satakhiba wakat mifam aduda sargyakhiba Thorai sang muibana makhatana haiki sahi kaya DPC ki fal haidoktana leiraba matungda haidokrabasu appointment letter pithoktana leibana candidate sing amadi imung manungi miyoi singda awaba kaya mayokna halle haiki Sumaina punna lairise akhoi appointment letter pinaba appointment pinaba han lairini date 5 ki July date 5 ki manungda appointment letter pitati akhoi akanba khongthang changsin kani haje thamjari Candidate Singna wakat mifam satharaba matungda Chief Minister Banglo tamna rally chananaba honabada police na athingba piduna chalhan khidre tongan ba mafam singdagi local club maira paibi amadi police ki kangbuna yungau amadi yungang kaya yungau konana miyoi kaya fagat pangamkre thodok sing asigi matangda Tom TV na fangba pawgi matung inadi ngarang numidang wairam Fanjakong area da maiki adongi miyamna nisagi mayokta sathakiba khongjangda Fanjakong mamang laikai turel mafanda leibi tongbram lolini debi chahi nimfugottaru mapuroiba rajengi mayumdagi yungau liter chamaga yankhai fagat pangamle hairi amaromda ngarang numidang pung 8 ka minute kulrom taba matamdasu Thobal police ki team amana khangabok lamlong bazar da leiba elangbom nitai kauba miyoi amadagi beer bottle kuntraga nipan all mong full bottle tara all mong half bottle cool OC Blue Quarter Mari Glan Master Bottle Tara Fagat Pangamle Fagalaba Polam Singadu Thobal Excise ta Sinakre Hairi Hairok Police ki Kangbunasu ngarang numidang Hairok Part 1 Haitupok Pilai Kai da Sathakiba Drive tasu Miyoi Anidagi Yungau amadi Yungang Fagat Kre Pau asin hai Laikai adumakta da Laiba Kundrak Pam Pasuram Sahi Kuntraga Taret Apokpa Subol Yungau Liter Kuntaret ka loinana Fagat ki Madugi matungda laikai adumaktadagi ningthauzam screw sahi kuntraga humdoi apokba rasmani can beer kunmanga amadi yungau singa loinana fagat ki hairi Yaripok police ki Kangbunasu Yaripok bazar dagi miyoi ama yungau liter chamaga konana miyoi amasu faraba miyoi aduna andro khunau dagi puyam ive debi chahi kuntraga taruk mapuroi ba dhananjoi kawi thodok aduga ikan kanadana charangpat mamai laikai da leiba hidam ichan bi kaubi nupi amadagi mayumda excise department ki Kangbuna thi buhumbagi thabak sathabada yu sungbada sizinaba bride corfu taxi amadi yu sungnanaba thongdok laba sak amadi potlam kaya fagat pangamle hairi Hauzik Paul Merkan aten break amatang luxury Chakhumgi kolik singbu mafam chana taru tanana thamnabagidamak laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani Hena kupamarol gidamak aikogi phone number 9077124214 da contact tawirau Hello pakhong ama chalake चलुने chahi amagi plan tawge haradi ओ फौ पाम्बी थाबियो okay chahi taragi plan tawge haradi उ पाम्बी थाबियो chahi chamagi plan di इचाबु अफब स्कूल दम हई तमहनबियो
चा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांग नायना कोचिंग तोहनबा ममा मपागा चा मनना वारक वातेंबीबा जिम एरोबिक डांस फुटबॉल थांगता ममांगदा 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjom. ब्रेक की मतुंगदा मखाता पाउ बिजरी मथंग थागी मंगादा पांगथोकदौरिबा डिस्टर्बेंस फ्री एजुकेशन जोन डिमांड डे गी मांगोइनना मही तंफम संगसिंगदा अयत अपन यावदना फ्री जोन ओहेनबगी वाखलोंदा लमदम असिदा लैरिबा तोंगान तोंगानबा स्कूल कॉलेज सिंगी महिरोय सिंग अमदी खननैनदुना भाप तामिनबगी अवेयरनेस कैंपेन ngasi हौदोखरे कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री जोन डिमांड मपुंग ओइबा थौदांग लौदुना हौदोखिबा कैंपेन अदुगी अहानबा सरुक्ता ngasi एयरपोर्ट रोड तलैबा कॉमेट स्कूल मेसी एक्सप्लोरर एकेडमी एक्स्ट्रा एड स्कूल हर्वर्ड स्कूल अमदी लिटिल फ्लावर स्कूल द चतुना महिरोय सुंगबु कैंपेन असिगी ममुत्ताना खंगहनखे ngasi हौदुना चही सुपना चथगदबा अवेयरनेस कैंपेन अदु हौदोक्लदुना कोऑर्डिनेटिंग कमिटी गी मेंबर बॉडी ओइरिबा देसामयाई लोइसंगी वाइस प्रेसिडेंट नामैराकपम एडिशन ना लमदम असिदा थोकलिबा मखल मखा कयागी थौदोक वाथोक सिंगना मरम ओइरगा मही तंफम संग सिंगदा खुदोंग चादबा कया थोकहनबता नतना मही मसिंग तंबदा मपुंग फानबा ngamdre masina maram oiraga lamdam asibu saukhat maikaida purakpada thintahale haike ngasidi hauraga tongan tongan ba school sing tongan ba college sing akoi education institution sing stage da koi masida lairiba mahiroi sing siga masigi matang da koina khanan nainaba hariba sida kaidum kari maram gi damak koina sigum education gi maru oiba aduga education sector stage da sigum bagi campaign amak disturbance free zone ohengada bani habagi campaign amak chathara ise masi kari maram gi chathare bino haibadugi akoi gi keno idea share to minaba madugi campaign dugi sara omoina koina school sing gi class sing da changaga koi class sing da lairiba koi mahiroi mayam siga madugi interaction program tawbagi koi program se koina ngasi dagi amuk masi koina amuk resume tawjabani hana mamang chathabudugi makha tarakpa campaign sigi part amoina ngasi haudokiba awareness campaign adugi matangda comet school changangai gi mahairoi memthoi laistrom na chathariba campaign asina mahairoi oiriba aikoi gi wakalda lairamba chamam naba kaya adu kokhan batanatana thokliba thaudo wathok kaya na maram oiraga academic session amagi syllabus lotion ba ngamdabagi awaba mayok nei haina phongdorakhi नुंतिगी चांग नाइना तमद्रबदी लाइकसु हैरोय नोमखक पारकान हैदोबा नते अरे डिस्टर्बेंस याम थोपा असिगुंबै मतांगसु खैना साजा मोइना फजना खंगजलकान लाइक तमिङै मतमदि लाइक फजना तंबा कोऑपरेशन फजना पिनाबा मयाम अदुंबै मतांगदा खरा सायम ताकपिरमे तम ग्यान ताजे मणिपुर की अरीबा स्कूल सिंगी मनुंगदा अमा ओरिबा हौखिबा चही इंग्लिश सिंग अमागा चमापन कुंथ्रागा मंगादा लिंखतखिबा वबगाई हाई स्कूल बु मणिपुर लेंगा की स्कूल फगत हंसी मिशन दा यारुक्तबगी मायोक्ता सेम किबा जॉइंट एक्शन डिमांड कमिटी ऑन स्कूल फगत हंसी मिशन फॉर वबगाई हाई स्कूल ना ngasi ayuk pung mangadagi hoduna kaksing district ta kaukiba pung nimphuni pangi banna maram oiraga wabagai area da chauna kaiba pikre banasina maram oiraga wabagai fauduna service toriba gari sing sena khidre wabagai kaitel kana khidre adum oinamak lanagi gari sing di chanaki ban manungda wabagai high school mapada school asigi mahairoi sing amadi ima evil singna lambi thingnana ba tholakpada mafam aduda hanana deploy tawduna leiramlaba kaksing police station gi additional SP law and order lon khumang khongsai na luchingba police personnel singna lambi thinghan khidre सही नौरीबी नुपी मचा अहुम ngasi ayuk angan bada masa masa gi mayum dagi thoki badagi thiwa khangdana leire thogdok asi ngasi ayuk pung marirom taba matamda haingang police station gi manung chanba luwang sangbam mayai laikai da thoki bani thiwa khangdana leiriba angang nupi masa ahum adu laikai adumakta dagi lairen lakpam susil lairen lakpam premjit amadi laistram ghanagi masa singni makhoi ahumak sahi taragani thoi rom tamak ngairiba ngaktani hairi makhoi ahum punna satminaramba yai haina thajanari angang sing aduna mayum mayum dagi thokiba matamda sithi amamam iraga thamlami sithi sing adu chap manaba maongda dance tamba chatkani haina irami hairi athengbada fangwa pau amagi matung inadi thi bukhangdana lairakhiba angang ahum adu palendagi fangle hairi
ओइनाम केंद्र की मनुंग चनबा ओइनाम दा इसिंग फंगदबगी वाथोक अमा लैरिंगै सेरक्ता ओइनाम वाटर सप्लाई स्कीम दा पाइखतलिबा थबक सिंग मणिपुर पोल्यूशन कंट्रोल बोर्ड की चेयरमैन लोइनना ओइनाम केंद्र की एमएलए ओरिबा एल राधा किशोरना हकथेंगना चतुना यंगसिंखरे खोंगचत अदुदा राधा किशोरना फोंगदोखिबदा लमदम सिदा पाइखलकदोरिबा अचौबो वाटर सप्लाई प्रोजेक्ट पाइखलक्ट्रिंगैदा मरकसिदा हाना लैरिबा स्कीम असिगी लैरिबा पाइप सिंग असिमक्तगी चेक तौरगा सेमजिलगनी अमदी तंगाई फदना इसिंग पिननबा होनरग वाटर सप्लाई असिगी लैबा पुखरी असिसु सही यांखैरों की ममांग तौब ओइबना मखा ताना तौदबना थेंगलकपनी हंदक अमुक तौननबा थबक पाइखलिबनी पुखरी लूना तौब ओइबना मसिगी मनिंग थंगबदा लैरिबा लंबीसी सरुक खरा निंखाइरबसु यावी मसिसु नुमित 10 मुक्की ममांगदगी हौदुना फुट कुल्लोम लूबदगी मखोंग हौगलकपदा बोर पाइन सिजनदुना युंबी यांखै युंगलगा सेमजिनबगी थबक सथरी लोक सभा इलेक्शन लैबना मॉडल कोड ऑफ कंडक्ट लैखिबदगी सेमगत सागतपदा खुदोंग चादब खरा लैख्रबसु हौजिक्ति सेमगत पहौरे मसिदा मियामना थोरकपिदुना तेंगबांगबियु मियाम मथौ ताबसिंग पिननबा महाकना अंगम मतेंग पांगे हाइखि सिदगिना 15 days की मनुंगदा ग्रेट बिम लाकपा अमदी हारिबा वाल से सेमबा हक तौजगनी हानगी स्कीम जिगी मखादा लेरिबा इसिंग से अखोय पोरे ओनाम की अकोइबे सिदा राउंड अखोय की साइड बाय साइड खाइरे हरगन इसिंग पीबगी थबक सथरी बा लाकदोरिबा प्रोजेक्ट अचौबसी लाक्ट्रिंगै दसु अखोय इसिंग खरगदी थकप कोनबा हाइबा तारे हाइदी ngमनमक पिथक ngमद्रकसु अखोय माइगै नायना तौरगा सुखसोय सोयदना अखोय पिथक जगनी लौमी इसिलिनाउ सिंगना एग्रीकल्चर डिपार्टमेंट दगी हार लौबा मतमदा इसा इसागे अमदी लौपुगी लौफोंगी पता जेरोक्स अमदी आधार कार्ड लोइनबियु हाइना बीकेएस मणिपुर प्रांत की जनरल सेक्रेटरी तेलेम दराना ngasi मणिपुर प्रेस क्लब ता पाउमी सिंगा उनाबा अमदा हाइख्रे महाकना हाइकी लौमी सिंगदा हार पीबा मतमदा लौफोंगी पाक सौबा येंगलगा हार पीगदबा मरमना लौफोंगी पता येंगबा चंगी लौपुनसु लौमी सिंगदा लौफोंगी पता जेरोक्स पीबियु हाइकी लोइनना अखोई प्रोजेक्ट थारी मधु मणिपुर की युमथोंग खुदिमुक्ते यूबी मंगा मंगा तरुक थारगा यूबी की खुदोंग थीबा नंगिबा यूबी की पैसा करोड़ मणिपुर हाइदोइबसी मसी कन्नबा किसान संगना यामना कन्न चंगनजरी मसी सोइनोंगी माइ पाकने खली मार्च ता प्रोजेक्ट थागरे अखोई हुजिक दिल्ली दा चलगा प्रोजेक्ट की लिखुल लीनबा मिनिस्टर दा खंगनबा अखोई किसान संगना कन्न होनजरी पाउगी मरथा अतेन ब्रेक अमतंगा Academy da class 9 tamlibi mahiroi elangam reshma devina Indian Space Research Organization as sponsored taukiba Sri Harikota amasung Nesak Shillong da pangthokiba Young Scientist Program da mahakna group leader oiba group aduna identification of water by satellite imaging hyper project asina second position tarakpada school management teaching and non teaching staff Smart Universal Academy na nungaiba amasung apenba phongdokchet Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission tobibi yaragani campus manung da masagi hospital leizaraba medical college रूम अमदा महिरोई अनि खक्तमक लैबा लिफ्ट फैसिलिटी यावरबा अमदी यामना हाइजेनिक ओइरबा हॉस्टल यावरबा कैंपस नि MSc नर्सिंग द एडमिशन फंगलबा महिरोई सिंगदा था खुदिंग स्टाइपेंड ओइना लुपा लिसिंग तरा फंगने ट्यूशन फी स्ट्रक्चर BSc ₹30,000 per year food and accommodation ₹45,000 per year first to fourth year same fees MSc Nursing in NPCC fees ₹1.5 lakh per year. Food and accommodation ₹45,000 per year. Eligibility BSc Class 12 pass, Physics, Chemistry, Biology and English 60% in aggregate. Manipur ki mahiroi singi oina entrance test yaudana direct admission tobiba yagani. Subna taki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda makhata pau pizari. Union Minister Independent Search for Sports and Youth Affairs Kiran Rijijuna Haikre awang nongpuki State Singda Sports College natraga campus sananaba oiba Central Government ki thausil amata paikhat palaitri wafamasi mahak nangarang Lok Sabha da phongdokibani hiramasgi matang da Silong Lok Sabha MP Vincent H Palana House da pukhat kibani hairi Palana Manipur da National Sports University lingbagi matang da haujik lairiba phibam amadi masigi damak thadaba senthom gi matang da Rijiju da wahang tauke ngasi Jammu amasung Kashmir gi Budgam district ta security force singa khud thongnabada lalhoba ama hat pangamkre akaknaba paw ama fangbadagi security force singna Central Kashmir gi Budgam district ki manung chanba
Kralpora Chekpora area da lalhoba thiba humbagi thabak chathabani haina police ki pau amana hairi search operation aduda lotuna lairamba lalhoba sing aduna security force singi maikaida nongmaina kapsilakpadagi nakal anigi marakta kamnakhi maduda lalhoba ama hatkhi haksang adu mafam adudagi lakhat haina pau asina makhata na hairi Jammu amasung Kashmir da makhatana tha taruk amaga president rule thamjananaba home minister Amit Shah na ngasi Lok Sabha da hiram asigi matang da warep ama launanaba prastab tawkre prastab asi pukal aduna mahakna haiki state adugi assembly dissolve tawkhibakal loinana election commission na chatliba sahi asida Jammu amasung Kashmir da nauna mikhal pangthoknanaba warep lawba lairabanina July 2019 dagi makhatana tha taruk amaga state aduda president rule thamba haibasi tangai fadaba oiri AK-47 rifles ani yauna tongan ba polan sing lalon bani haiba mioi ahum post utility vehicle SUV gari amada tongduna lakpasengi Assam police Arunachal police amadi CRPF ki apunba kangbuna Assam ki Dibrugarh dagi fare hairi pharaba nupi ani adu Arunachal Pradesh ki Chalang district ki Bijoynagar dagini pharaba nupa aduna mamingna Trayo kawi mahaksu Arunachal Pradesh dagini aduga gari adugi mapuna Bagrul Alam Jairampur village dagini mahak Assam Rifles ki ex serviceman ni mioi ahum adugi AK rifles 56 ani rifle slings taraga manga amadi local herbal medicine bag ani fangle hairi ngasi ayuk phone ki ba pause singda kari maru ba pau yori ba habdu mem punamuk meng taminasi Lamjingba Times Cabinet Mifam Pangthokre NPP gi Minister Mari Saruk Yakhidre Awang Nongpokta Airport masing hengalagani Manipur gi Ariva Air Trip sing Alternative Airport oina sizinanaba khanari Sanjeev PB Asarya Governor in charge oina wasak lokre Sumati Bihat Abdul Wahid Khan Riman Lokthakre Sangai Express Minister Singh Suti Lauraga Delhi chatkibani CM GP gi thakta nong ising yokpa khwaidagi fava Gram Panchayat lupa lakh manga gi manapi gidori Manipur da ahanba spine keyhole surgery tawkre Pongna form state employees sing da 7 pay pibada cabinet na ayaba pikre lam leiba yonbada high power committee amana yengsilagani nonggi ising khwaidagi hena yokpa gram panchayat lupa lakh manga ge reward pigadori Padmanava Acharya Manipur gi governor oina wasak lokre ngarang su cabinet mifam da si minister yauna minister tarukta gi hena saruk yakhidre government manungda matmanadaba leibagi khudamni ozoi IMC gi mayor gi mathakta no confidence motion thangat khre Naharol gi thongdang PB Asarya Manipur gi governor in charge oina wasak lokre leibak asi sakti leina bahona bagaloina na thongmana na sakhana bahona gani governor mathang sei gi April dagi employee singda taret suba pay pibada cabinet na yakre Jenims da Manipur gi ahan boina spine gi keyhole surgery mai pak na pangthokpa ngamle director climate change na maram oiduna ising isel kangde haina riba iril turel yauna turel ayamba ising kangbagi fibam da lairure Uye Lanpao BJP manungda nakpak tanaduna muknava Chief Minister Biren amasung Minister Khara ngasi Delhi da pashin gadori Cabinet na lam laiba yonba yangsinabagi committee semba taret suba pe piba yauna warep kya lokre Rekha Mihar Police na thodok thokiba numit ki ayukta lakiba sakhangdaba mi anige khongul liri Manipur gi miyam nungai aifana laiba oibiu Dr Nazma Heptullah Padmanava Balakrishna Acharyabu Manipur gi governor oina wasak lokre State khudimak thongmana na chawkhatpa purakpa mathau tai Sana laiba BJP manungda lusingba sinbagi lan Delhi da minister MLA sing masin hangba hokre Chief Minister N Viren ngasi Imphal thadok lagani MLA Yomthong Haukip bel pikre lam leiba yonba committee ama bu yengsin hana ba warep lokre Taren pokpi khungang Imphal oijaragasu lam kya da sothari Ichel Express Government manungi wathok media na sagat pani hairamba Biswajit Delhi yokre Chief Minister amadi BJP gi MLA khudimak korokpadagi Delhi da chatlagani Yanadrabadi President rule lakpa yari Chief Minister na PRI members singa unakre MHRC lingkhat ki bagi kunmatoi suba kuman thoram pangthokre government na commission gi award pasing yengsello miyam gi hakki damak kathoki gani mani border gate sel piram laga changlakpa Bangladesh masa ama fare iraiwa BJP manungi irang yasinadrabadi President rule na waroshin purpa yana leiri lenga ki employee singda taret suba pay commission pinana ba state cabinet na warep lokre pay anomaly su yakre Jenims da spine keyhole surgery pangthokre Loislak pada maru iba pau amuka hana. Lamjingba group
ahumlak suba mapok kumon thauram city convention da pangthokli Tom TV Cable Network Service Minister Karam Syamna launch tawkre. Chief Minister N Biren Karam Syam T.A. Syam Kumar yauna MLA kaya ngasi tongan ba pungpham da Delhi da paisanakre. July mga fawgi manungda appointment letter pre-drabadi chingi district singda blockade yauna khongjeng kaya sangsilagni haina lainga warning tawkre. Hoziki wanadi Manipuri pau matang sida lojare mi eng tabidu punamangpu amuka hana khurumjari.